Imphal City na National Air Quality Ranking da Makokta Leire haina study report amana fongdorakli. Manipurgi capital city oiriba Imphal City asina India da khwaidagi ising nungsit sengna laiba lamdam ama oirakli hairi. Respire Living Sciences na chathakiba Atlas AQ study amagi matung inna ningthamtha changlakpa matam asida Imphal na India gi oina National Air Quality Ranking da makok thongna leiri hairakli. Chatliva November tha asigi kunmathoi da fonglakiba study report adugi matung inna chahi asigi November 3-13 faubada laibak asigi city chaniga marfumathoi gi PM 2.5 level sing analysis ama chathakibani hairakli. Study aduda India gi awangnongsok state singi mafam sing asina laibaki atai mafam singa yengnabada ising nungsit sengba yamna heli hairi. Akhanaba makalgi air quality lairamba thengnakibani hairi. Maduda Imphal gi PM 2.5 asigi level yengbada laibak asigi yamna henna ising nungsit sengdana lairiba mafam sing adugi nungsit adudagi yamna ka henna hanthaba thakta lairamba thengnarakibani. Amadi nungsit yamna senglaba mafam oina lairambani hairi. Assamgi Nagaon, Silchar na chingba mafam singda lairiba ising nungsit ki fibamsu singthaningai oina sengna lairamba thengnai hairi. Lamdam sing asida air quality management gi thaurang yamna kanna laukhatuna cheksin thaurang sing laukhatpa ui hairi. Geographic advantage sing industry ga mari lainaba thabak thauram kaya ka henna chalaidaba amadi proactive oiba laingak sasan singna maram oiduna lamdam sing asida ising nungsit sengna laibagi maru oiba maram oiri haina study report asina singthanarakli. Mahausagi laizariba fazarba saktam sing ising nungsit ki fibam sing asida ka henna akaiba piroidaba makhalgi effective oiba governance hairiba sing asina asengba afaba makhalgi ising nungsit fanghanba ngambani haiba wafam study asina thamlakli. Respire Living Sciences ki founder amasung CEO Ronak Sutariana wafam asi fongdokladuna hai hauzik lairiba maipakpa saktam asigi marakta Meghalaya gi Binirhar na ataidagi henna ising nungsit sengdabagi thak amada lairi. Mafam asida industrial emission thokpagi chang yamna wangna laiba amadi monitor ningthina tawdabadagi fibam singasi mayoknabani. Ningthina tawdabadagi fibam singasi mayoknabani hairi. Guwahati gi oinadi hairiba analysis asigi oina PM 2.5 level na masigi part ama oidrabasu yumthangnariba lamdam singdagi para tamnanaba hotnaba mathau tari hairi. Hauzik fibam fana lairiba awangnongsok lamdamgi ising nungsit asi makha tana ngaktuna conserve tawbagi tangai fadaba lairi aduga sahargi punsi mahingda nungsit sengna laihannaba national strategy sing pukning thogatpasu mathau tari hairi.